Sel Amadi Khudol Sing Tamduna Art Stream gi First Position Holder Hanabu Taramna Okhre Council of Higher Secondary Education Manipur Kosem na Lauba Examination 2024-25 ta Art Stream gi oina First Position Holder Oikrabi Enlightened Knowledge Higher Secondary School Sangakfam gi Mahairoi Kaisham Hana Devi bu Women's Income Generation Center Thobal Advocate Laishangtem Rose Money Memorial Trust Sagolban Amadi The Agasti Cultural Academy Thobal na Sel Amadi Khudol kaya Tamduna Taramna na Okhre Thobal wang matabada laiba WIGC gi hall da pangthokiba hanabu okpagi chamlaba thoram aduda WIGC gi founder secretary oinam Indira Devi ALMRT gi director Sapam Surnalata Devi Amadi the Agasti Cultural Academy gi president L Pramodini Devi na sarukyadana organizer gi maikai dagi Kaisham Hana Devi bu pukning thogatba momento citation Khudol kaya tamduna Amadi WIGC Amadi Agasti Cultural Academy gi maikai dagi oina sel oina lupa Yang supiduna hanabu pukning thogatki tungda sukan na hotnaduna ningliba pandam fangnaba hotnabada mai pakpa oirasanu Amadi mai paklaba matamda sotharaban nupi kunai buching khatnaba hotnabada thodang lauba ngamba oyu hainasu wistauki hanagi apokpa kasham okendro zitna machabu pukning thogat piba Amadi taramna okpibabu apenba kayasu fongdoki